Kurumzari, ISTV Pau Ming Tabiriba Singbu, Taram Nokchari, Ahanbada, Maroeba Pau. Sakti Labor Bomani, Lotuna Tamlambadagi, Infalis District Police Commandona, Mioy Aniga Konana, Fagatle. Hauzik, Sadona Pau Pijari. Sakti Labor Bomani, Lotuna Tamlambadagi, Infalis District Police Commandona, Mioy Aniga Konana, Fagatle. Paraba Mioy Aniedugi Manunda, Amadi, Bomadu Tanam Liba, Yumbu, Elangbum Gyaneshwar, Chahiyang Kayumdoi, Tangwaiban Sinam Lekai Degini, Hauzik Lifeham Kunauda, Barada Labor Mioyni. Mahag Guwahati High Court PA oina thabak tawba miyoi ni hairi. Atopa pharaba miyoi adudi hauzik phawba chapchana police na khangalakpa leitrabasu jingmi ni haibadi chapchaba khangle. Makoi ani ngasi ayu khwairamban kaithelgi mafam amadagi pharaba matungda wahang pahong chathabada bomadu elangbam Gyaneshwar gi yumda lotuna thamle haiba chapchana khangbadagi bomb scout kaloinana bomani adu asoyangam yauduna lokhatkhi. Gyaneshwar gi loina bina fongdorakpagi matungina mahaki mapuroibaga loinana phaminariba chingmi miyoi aduna ngarang numidang khaw ama thanamle haiduna yum aduda thamlambani khaw adugi manungda kari yawi haibasu mahakti khangde haina fongdorakhi bomani adu phagatpaga loinana police na makha tana thiba humbagi thabak chathakre Brahmisuni sarkot pen chwai chulera moi bai aduma tulu di phaine gan jingtho khotho kai myangamde Council of Higher Secondary Education Manipur Lauba Class 12 ki parikha ngasidagi hawkre. Punna mahiroi lising kuntaruk chatruk marfuni thoina parikha thari. Private Center Kuntrani Thoy amadi Council gi Center kunmapanda pangthokliba parikha sida Art Stream da punna mahiroi lising taruk chanipan marifu taramapan Science Stream da lising taramapan chama kuntra manga amadi Commerce Stream da punna mahiroi chatrukni funipana parikha thari. Pangthokliba parikha si niyom chumna pangthoknaba council gi mari leinaba singna akanba mawngda cheksin thorang lokhatkhi. International Women's Day Manipur gi malem gi mafam kayada pangthoknabagum Manipur dasu chahi khuding gi leptana All Manipur Women Voluntary Association na pangthoktuna lakli. Thauram siga mari leinana All Manipur Women's Voluntary Association na Crime Against Women haiva thimda seminar pangthoktuna miyamda nupi gi mayok da chathariba thodok sing punna thingminnanaba hotnagani haina association gi chairol amana khangalakli. Manipur Sarkar na Maitei Mayek ki oja oiba yananaba pangthokadoriba TET asiga mari leinana numit tarani gi oiba Maitei Mayek training course ama ngasidagi North AOC da leiba Jina Hall da hawkre. Milal na sinduna pangthokiba thoramaduda Board of Secondary Education Manipur gi Chairman P. Dhana Kumar, Milal President Tomba Mangang, Education S ki Language Cell gi Joint Director Laisram Mahabir, Milal gi Advisor Tokpam Thawai Lempa, Maitei Amadi, SCRT gi DDO Romansu Sarukyaki, Trainee Chamri Yankai Romna Training Program asida Sarukyari, Thawramaduga Mari Leinana L. Mahavirna Maitei Mayek Haitre Haibagi Nungnangba Miyamna Leibiganu Punamak Hainanaba Hotnaminasi Fongdoki Milal gi President Tomba Mangangna Manipur gi Chief Minister Okram Ibobi Amadi Education Minister Okendrona Makoi gi damakta achoba khongthangama paikhalakliba si Milal na apenba poi haiki Chairman P. Dhana Kumar na lamdamasigi site gi pukai gi oiba novel lyric kaya si Maitei Mayek ta onthok na ba honaba tangai fadre Sarkar gi file note sing dasu Maitei Mayek sijinarabadi hena afaba oigani Board ki maikai dagisu Maitei Mayek ta yariba makai onthok na ba honagani haiki Wali sini pulau ni bukan berbicara dengan para saudara di bawah kita sesuatu mulai dari itu. Tahu tu lewat kiri di mana sudah apa yang menjadi jejak dari usaha itu. Loan mereka pun mungkin ada job ada semua orang tapi mereka masih Lord is like that, one may I just the treasure to the software. I don't let my say that they will not get to them. Say, I'm sure you open me, I'm sure they will. See, you get over later and they
Muslim nanti, tahu tu semua kita belajar. Mari dulu kita cakap mengenai memang selalu lesi lagi tu mari kita semua bayar apa, express orang orang yang kita tahu game kerja baru mari. Lupa lakh ama lising kuntra mangagi oigadaba Sidol Ephedrine yauba tablet ngarang Narcotic and Affairs and Border Police na NAF Imphal Airport tagi fagatle. Air cargo da pot singasi pugre haiba chapchaba khangbadagi NAF ki Inspector RK Vikramjit na luchingba team mamana podam singadu fagat khibani. Pot singadu gi mapuni haiba Bihar gi Tulsipur dagi Haujek Thangal Bazar gi Anand Continental Hotel manakta leiba Rajkumar Rai kauba miyoy amasu phagat pangamle haina Inspector RK Vikramjit na phongdokhi. Pawang phangdagi airport sida koi illegal oi consignment ka kalbu bi thura lakore amade koi tin pra sandan ganda lagi Skylark courier Skylark express ngarga le sigi thura sigi consignment box hunga sigi pestas dia ro kana sida sin yaw bu potse detect ko ni ado moi gi mapu se apna ni kanda R Kumar box tha be ado phone number jam phone number ji apna tàu gan da ma si to la patani hata tàu di ma sa kana map tàu re adu ma na bi ham da ai na ti khoti na ha adu ma phone number su chum ne adu kana su particular su mo su chum po su kan to ma na chum no na si thing kan 60 mg yo na ga ya porto kan te kan kan ni ma pu je eta phang do ba ta ni na ga la kili hai ta re ma bi pha re lo koi regular ke sama ko lo chare demand ka lo ta ro pa re ge ya ko mun ya ko directly detail to ya to ni sia se pe ke nam le na ko pa tin ge pa le ko ta da na ko ko sin to ya ko ma ta ba sa fe ni cha me ko zo wo mu su na na pa to ba su pa ko le ko su pa su pa le ma ta ba su na ma ko pe san tv ko ko sin mo pa ta ba to ko sa me ko ta la ko na sa sin mo na ko tem bang ko na ko ai na ma apil to de Narcotics Anonymous and AGI Asia Pacific Forum gi mid numit humni chupna Imphal da pangthokadari. Hayengdagi mathang tha fawbada pangthokadari ba Asia Pacific mid asi and a World Service na sinduna pangthokadabani. Hiram sigamari lenana ngasi Hotel Classic da World Service ki board member Ron Black amadi Hawaii gi Tali Mekalna saruk yaduna pangthokhiba paugi mifamaduda NA Manipur gi fellowship singsu saruk yakhi. Local fellowship singna phongdokhibada kanagomba miyoy amana chapchana drug thadok jage khallaba amadi thamoi senglabadi NA gi fellow oibayai. Masida jati kanglup amadi dharmana chingbagi khenaba amatalaite selsu tingdana fellow oibayagani. North East ki oina NA gi activity Manipur na khwaidagi chawri. Chahi kunmanga rom gi mamangda NA Manipur da linkhat khrabasu ngasi phawba state sinba sungna sandokpadi ngamdri haiki. Tal mekal na phongdo khibada kanagomba miyo yamabu matau karamna drug tagi laptop hangadage amadi laptop laba matungda matau karamna makoida amuk hanna Chaning danaba wakal lausing pigadage amadi makoi gi tunggi lambi fangnaba lamjing bigadage haiba wafam sing Asia Pacific mid asida mapungphana khanagani. Ron Black na phongdo khibada hayengdagi hauna pangthokadariba mid asida Asia Pacific laibak kuntaruk laibagi manungda kulumdoi gi delegate singna saruk yagani. Malem gi oina drug ki issue luna launa bagum Manipur dasu drug ki samesya chauna mayok nari. Mid asigi manungda lamdam asigi NA singna tawgadaba amasung tawroidaba wafam sing ningthina khanghangani. Chahi taragi mamangdagi Manipur da mid pangthoknaba honaduna laklabasu kudong chaba kayadagi pangthokpa ngamdabani haibaga loinana NA gi pandam amasung fidam gi matangda paumi singa sugaina haiki. Poor people, but sometimes it's rich people. You know, it doesn't seem to make that much difference. Certainly things can happen in people's lives and they become so miserable that they need to take something to make themselves feel better. But there are also people who are quite rich and famous who take drugs too and they can't stop. It's that, yeah, and I mean a lot of people can drink alcohol
for example, and be quite okay and not cause any problem. But other people, it's a big problem. Sri Sri Govinda Jiu Bhakti Prantha Kendra Vidyalay Yankai Nepal Suba Annual Meet Ngasidagi Mahabali Deleba Hanuman Thakur gi Mandir da Pangthok Kiba Galoinana Thama Chup na Pangthok Kiba Lyric Thiba Masung Haibagi Competition da Makok Mathang Taraba Singh da Award Yenthokre. Ngasi award yenthokpagi thoram aduda Imphal Municipal Council gi Chairperson Nimai Sharma amadi Ward number 4 gi Councillor Aryan Kumar na chingba masak naiba miyoy sing saruk yaki. Ngarang Army gi Colonel amana luchingba team mamadagi yamlaba drug sing phagat kiba miyoy sing bu Women Association for Civic Action Kangleipak na thagat pafongdorakli. Athuba matamda aingi oiba miyeng changduna aingi oiba chairak pidrabadi Manipur khunai asi manglakpayai haina association asina khangalagli. Moirangthem Langamba Koba Chahitara Tarukram Suraba Nupa Machama Chadkibatang Tarama Panda Singjamai Top Laikai Deleba Mayumdagi Thokibadagi Hanjilak Hairi Mahang na Chadkiba Matamda Dark Color Gi Kongrao Ama Setki Olive Green Machugi T-shirt Ama Litki Fit Manga Inchi Ahumdom Wangi Mashapai Kulay Kuchuni Hai Kanagumana Mahaku Thengna Birabadi Singjamai Top Laikai Deleba Mahaki Apokpa M. Sankar Natragana Manak Nakpa Police Station da Pau PBU Hairi Sakti Laiba Bomani Lotuna Thamlambadagi Imphal East District Police Commando na Mioyaniga Konana Fagatle Hoziki Oinadi ISTV Pau Miyang Tabiri Basingbo Amukahana Kurumjari